ngasi ꯑꯩꯈꯣꯏꯒꯤ ꯅꯨꯃꯤꯠꯁꯤ ꯑꯩ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯍꯥꯏꯇꯥꯔꯦꯀꯣ ꯌꯥꯝꯅ ꯆꯍꯤ ꯑꯃ ꯍꯦꯟꯅ ꯑꯩꯈꯣꯏ ꯄꯨꯟꯁꯦ ꯍꯥꯏꯕꯗ ꯁꯨꯝ ꯄꯨꯟꯕ ꯉꯝꯗꯕ ꯍꯧꯖꯤꯛꯀꯤ ꯂꯥꯏꯆꯠꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯁꯤ ꯃꯤꯄꯥꯏꯕꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯄꯨꯟꯕ ꯉꯝꯗꯕ ꯊꯦꯡꯅꯕ ꯉꯝꯗꯕ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯈꯤꯇꯪ ꯐꯔꯕꯅꯤꯅ ꯁꯥꯐꯔꯕꯅꯤꯅ ꯉꯁꯤꯗꯤ ꯑꯩꯒꯤ ꯃꯔꯨꯞꯁꯤꯒ ꯑꯩ ꯀꯩꯒꯨꯝꯕ ꯈꯔ ꯁꯨꯝ ꯊꯣꯡꯖꯔꯒ ꯆꯥꯃꯤꯟꯅꯒꯦꯗꯅ ꯑꯩ ꯍꯧꯖꯤꯛ ꯀꯩꯒꯨꯝꯕ ꯈꯔ ꯁꯤꯟꯖꯔꯦ ꯑꯗꯣ ꯃꯌꯥꯝꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯌꯦꯡꯃꯤꯟꯅꯔꯒ ꯑꯩꯈꯣꯏ ꯆꯥꯕꯕꯨꯛꯇꯪ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯃꯔꯨꯞ ꯃꯃꯤꯡꯗꯤ ꯑꯩ ꯄꯟꯖꯔꯣꯏꯒꯦ ꯃꯥꯒ ꯆꯥꯃꯤꯟꯅꯕꯕꯨꯛꯇꯪ ꯑꯃꯨꯛꯇꯪ ꯃꯌꯥꯝꯅ ꯃꯤꯠꯌꯦꯡ ꯇꯥꯕꯤꯌꯨ ꯑꯩ ꯃꯊꯪꯗ ꯑꯩ ꯊꯣꯡꯅꯕ ꯁꯦꯝ ꯁꯥꯖꯔꯒꯦ
ꯑꯩ ꯍꯧꯖꯤꯛ ꯑꯍꯥꯟꯕꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯑꯣꯛꯁꯥꯁꯤ ꯑꯐꯨꯠꯄ ꯑꯃꯇꯪ ꯍꯥꯟꯅ ꯑꯦꯔꯦꯟꯖꯃꯦꯟ ꯇꯧꯖꯒꯦ. ꯑꯣꯛꯁꯥ ꯈꯔ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯇꯧꯅꯅꯕꯒꯤ ꯐꯨꯠꯄꯁꯤꯁꯨ ꯌꯥꯁꯜꯂꯦ. ꯁꯤꯡꯖꯨ ꯇꯧꯅꯅꯕ ꯑꯩꯅ ꯑꯣꯛꯁꯥ ꯁꯤꯡꯖꯨ ꯃꯆꯥ ꯑꯃꯇꯪ ꯑꯩꯅ ꯃꯣꯔꯣꯛ ꯑꯁꯥꯕꯒꯤ ꯁꯔꯨꯛ ꯆꯥꯅꯤꯡꯗꯅ ꯑꯃ ꯌꯥꯎꯔꯤ. ꯁꯤ ꯃꯨꯟꯖꯜꯂꯦ. ꯍꯟꯗꯛ ꯑꯃꯨꯛ ꯀꯥꯝꯃꯗꯤ ꯃꯥꯁꯨ ꯊꯥꯡꯗꯕ ꯌꯥꯔꯅꯤ. ꯍꯧꯖꯤꯛ ꯌꯥꯔꯦ. ꯃꯥ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯑꯍꯨꯝꯂꯛ ꯁꯨꯔꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯉꯥꯏꯍꯥꯛꯇꯪ ꯃꯨꯊꯠꯆꯔꯒꯦ.
ꯑꯂꯨ ꯑꯩꯈꯣꯏꯒꯤ ꯈꯔ ꯍꯥꯞꯆꯤꯜꯂꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯈꯥꯃꯦꯟ ꯑꯁꯤꯟꯕ ꯈꯔ ꯍꯥꯞꯆꯤꯜꯂꯅꯤ ꯑꯗꯒꯤ ꯈꯔ ꯍꯥꯞꯆꯤꯟꯕ ꯌꯥꯅꯤ ꯍꯧꯖꯤꯛ ꯁꯤꯒꯤ ꯑꯩꯒꯤ ꯑꯣꯛ ꯑꯐꯨꯠꯄꯁꯤꯁꯨ ꯃꯨꯟꯁꯤꯜꯂꯛꯑꯕꯅꯤꯅ ꯑꯩ ꯑꯔꯣꯏꯕꯒꯤ ꯅꯄꯥꯛꯄꯤ ꯃꯔꯥꯁꯦ ꯈꯔ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯁꯥ ꯃꯔꯣꯏꯅꯤ ꯑꯗꯨꯒ ꯈꯥꯃꯦꯟ ꯑꯁꯤꯟꯕꯒꯤ ꯃꯍꯥꯎ ꯈꯔ ꯐꯪꯅꯅꯕ ꯐꯗꯤꯒꯣꯝ ꯈꯔ ꯆꯥꯏꯁꯤꯟꯖꯔꯒꯦ ꯑꯗꯨꯒ ꯃꯥꯁꯦ ꯊꯥꯡꯗꯅꯕꯒꯤ ꯂꯣꯏꯔꯦ ꯇꯦꯁ ꯇꯧꯕ ꯌꯥꯔꯅꯤ ꯑꯩꯒꯤ ꯉꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯃꯆꯜꯁꯤꯡ ꯁꯨꯝ ꯍꯥꯏꯖꯔꯛꯀꯦ ꯑꯩꯈꯣꯏꯒꯤ ꯑꯣꯛꯁꯥ ꯐꯨꯠꯄ ꯑꯃ ꯑꯩꯈꯣꯏꯒꯤ ꯂꯩꯔꯦ ꯏꯆꯝ ꯆꯝꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯤꯅ ꯑꯣꯛꯁꯥꯒꯤ ꯃꯥꯒꯤ ꯁꯤꯡꯖꯨ ꯑꯃ ꯇꯧꯗꯣꯏꯅꯤ ꯁꯤꯒꯤ ꯑꯣꯛꯁꯥꯁꯤꯒ ꯂꯩꯖꯔꯦ ꯑꯗꯨꯒ ꯃꯊꯪꯗ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯀꯩꯅꯣ ꯃꯨꯛꯊ꯭ꯔꯨꯕꯤꯒꯤ ꯃꯅꯥ ꯂꯩꯔꯦ ꯑꯗꯒꯤ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯆꯅꯝ ꯂꯩꯔꯦ ꯑꯂꯨ ꯂꯩꯔꯦ ꯈꯥꯃꯦꯟ ꯑꯁꯤꯟꯕ ꯂꯩꯔꯦ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯄꯨꯂꯩꯃꯥꯟꯕꯤ ꯑꯩꯅ ꯈ꯭ꯋꯥꯏ ꯉꯥꯎꯖꯕꯅꯤ ꯑꯗꯨꯒ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯁꯤꯡꯅꯤ ꯑꯗꯨꯒ ꯁꯤꯅ ꯇꯤꯜꯍꯧ ꯂꯩꯔꯦ ꯁꯤꯗꯅ ꯀꯝꯐꯣꯏꯅꯤ ꯁꯤ ꯁꯤꯡꯖꯨꯒꯤ ꯎꯃꯣꯔꯣꯛ ꯂꯩꯔꯦ ꯃꯣꯔꯣꯛ ꯑꯇꯦꯛꯄ ꯂꯩꯔꯦ ꯇꯦꯖꯄꯇꯥ ꯂꯩꯔꯦ ꯁꯣꯝ ꯅꯥꯀꯟꯗꯅ ꯑꯩꯈꯣꯏꯒꯤ ꯁꯥ ꯃꯔꯣꯏ ꯂꯩꯔꯦ ꯃꯔꯣꯏ ꯅꯥꯀꯨꯞꯄꯤ ꯂꯩꯔꯦ ꯑꯗꯒꯤ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯅꯄꯥꯛꯄꯤꯒꯤ ꯃꯔꯥꯒ ꯅꯄꯥꯛꯄꯤꯒꯅꯤ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯒꯤ ꯁꯤꯅ ꯑꯂꯨꯒ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒ ꯃꯤꯛꯁ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯈꯥꯃꯦꯟ ꯑꯁꯤꯟꯕꯒ ꯑꯗꯨ ꯒ꯭ꯔꯥꯏꯟꯗꯔꯗ ꯀꯥꯏꯕꯅꯤ ꯃꯍꯤ ꯌꯥꯎꯔꯒ ꯃꯁꯤꯅ ꯍꯣꯔꯦꯟ ꯃꯐꯣꯟ ꯑꯣꯏꯅ ꯆꯥꯕ ꯌꯥꯅꯕ ꯍꯧꯖꯤꯛꯁꯤꯁꯨ ꯃꯨꯟꯊꯜꯂꯦ ꯑꯩꯈꯣꯏꯒꯤ ꯁꯤ ꯑꯣꯛꯁꯥ ꯀꯩꯅꯣꯅꯤ ꯑꯐꯨꯠꯄꯅꯤ ꯆꯞ ꯆꯥꯔꯦ ꯊꯥꯡꯊꯔꯒꯦ ꯃꯍꯥꯎꯁꯤꯅ ꯃꯉꯣꯟꯗꯒꯤ ꯊꯥꯎ ꯈꯤꯇ ꯂꯧꯖꯒꯦ ꯑꯩꯈꯣꯏꯒꯤ ꯏꯟꯖꯤꯟ ꯊꯥꯎ ꯈꯤꯇꯪ ꯍꯥꯞꯆꯤꯟꯖꯒꯦ ꯑꯩ ꯇꯦꯖꯄꯇꯥ ꯍꯥꯟꯅ ꯍꯥꯞꯆꯤꯟꯖꯔꯒꯦ 이 마찬가지로 거기 기로 마찬가지죠. 저는 그럼 맛을라게 사마로 저 사마기 그 작은들에게 여기 고기구나 또 사마기 그 작은들에게 여기 아이나 꽈이디 빰자바 여기 플레이만 비시마 ꯈꯤꯇꯪ ꯆꯥꯎꯅ ꯍꯣꯔꯦꯟ ꯆꯨꯞꯄ ꯌꯥꯅꯅꯕ ꯆꯥꯎꯅ ꯍꯦꯛꯇ ꯍꯥꯞꯆꯤꯟꯖꯔꯒꯦ ꯑꯗꯒꯤ
ꯁꯤꯡ ꯍꯥꯞꯆꯤꯟꯖꯔꯒꯦ. ꯑꯗꯒꯤ ꯋꯥꯂꯧꯕ ꯁꯤꯡꯁꯤꯃꯁꯨ ꯇꯤꯜꯍꯧꯅꯦ, ꯆꯅꯝꯅꯦ, ꯃꯨꯛꯊ꯭ꯔꯨꯕꯤꯅꯦ, ꯆꯅꯝ ꯑꯗꯒꯤ ꯇꯤꯜꯍꯧ ꯑꯋꯥꯠꯄꯁꯤꯡꯁꯦ ꯂꯣꯏ ꯍꯥꯞꯆꯤꯟꯖꯔꯒꯦ. ꯊꯨꯝꯁꯦ ꯆꯥꯃꯁ ꯑꯆꯧꯕ ꯑꯃꯅ ꯁꯤ 2 ꯊꯣꯛꯏ, ꯑꯗꯨꯅ ꯑꯩ ꯆꯥꯃꯁ 4ꯒꯤ ꯆꯥꯡꯗ ꯑꯩ ꯊꯥꯛꯆꯒꯦ. ꯁꯤ 9 ꯊꯥꯛꯆꯤꯟꯖꯔꯒꯦ. 모록시주 9 탁현자라게. 망지나 말이 합설라게. 다리만 먹어가 왜 물망이 지라시마 말이 먹어. 당시 그당 거기 마이제 남답 나오는 옷을 보고 암땅 넣으러가 지 마이제 뭐 각자가 되니 tempat ini kakak sudah jaga. 이제 카가 마이제 마이 납선 나와 오라고니나 컬러 마추지 아니 각 자실라게 아데기디야 좀마 마추가 합선저니 마사제 납선 나데기 리야 아빠야니 그리고 어떻게 좀 같은 되게 거기 다시 하이전자라게 ꯑꯩꯅ ꯄꯥꯝꯕꯁꯦ ꯁꯤꯒꯤ ꯃꯥꯒꯤ ꯃꯈꯣꯟꯁꯤꯒ ꯑꯩꯈꯣꯏꯒꯤ ꯆꯥꯛ ꯑꯁꯥꯕꯗꯨ ꯈꯤꯇꯪ ꯍꯩꯊꯔꯒ खर सांग सांगना अखोगी अदुम तोटपे याबा याम तोटपे याबागी महावदु लौनिंगबा दो खंगदे आइना पामजबनी आई सुमाइना ngasi आइगी नुसिरबा आइगी पतम कुइना चही अनिबम थेंगनागिद्रबा आइगी मरुब अमुक आई ngasi कई मखरा सि सामिना सिना आई बातोन तबजबनी मासु अखोगी अखोगी ओक्सासे याम पामजबा अमरुसे अदना आइना मासे ओक्सागी आइटम दा मतेल होंख आई लांजबनी ꯍꯧꯖꯤꯛ ꯁꯤ ꯂꯣꯏꯁꯤꯜꯂꯛꯄꯒꯤ ꯃꯑꯣꯡ ꯂꯥꯛꯑꯦ ꯑꯗꯨꯅ ꯂꯣꯏꯁꯤꯜꯂꯛꯄꯒꯤ ꯃꯑꯣꯡ ꯂꯥꯛꯄꯅꯤꯅ ꯃꯥꯒꯤ ꯄꯤꯗꯤꯛ ꯄꯤꯗꯤꯛ ꯁꯧꯕꯁꯤ ꯉꯥꯛꯇꯪ ꯁꯧꯕꯗ ꯑꯩꯈꯣꯏꯒꯤ ꯊꯥꯈꯤꯕ ꯌꯥꯕ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯒ ꯈꯤꯇꯪꯁꯨ ꯀꯩꯅꯣ ꯑꯣꯏꯒꯗꯕ ꯍꯥꯏꯇꯥꯔꯦ ꯅꯄꯥꯛꯄꯤꯁꯦ ꯑꯩꯈꯣꯏ ꯕꯤꯄꯤꯗꯁꯨ ꯃꯥꯒꯤ ꯈꯤꯇꯪ ꯃꯥꯅ ꯁꯞꯄꯣꯔꯠ ꯇꯧꯕꯅꯤꯅ ꯍꯛꯆꯥꯡꯗ ꯀꯥꯟꯅꯕ ꯄꯣꯠ ꯑꯣꯏꯕꯅꯤꯅ ꯑꯩ ꯅꯄꯥꯛꯄꯤꯁꯦ ꯑꯩꯈꯣꯏꯒꯤ ꯁꯨꯡꯃꯨꯟꯅꯕ ꯑꯣꯏꯅ ꯆꯥꯅꯅꯕ ꯑꯩ ꯃꯊꯛꯇ ꯈꯔ ꯆꯥꯏꯁꯤꯟꯖꯔꯦ
ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯈꯥꯃꯦꯟ ꯑꯁꯤꯟꯕꯁꯤꯁꯨ ꯑꯩꯈꯣꯏ ꯁꯪꯒꯣꯝ ꯅꯪꯅ ꯆꯥꯅꯅꯕ ꯃꯊꯛꯇ ꯑꯩꯈꯣꯏ ꯆꯥꯏꯁꯤꯟꯖꯔꯒꯦ. Hꯧꯖꯤꯛꯁꯤ ꯃꯨꯜꯂꯦ. ꯚꯤꯗꯤꯑꯣꯒꯤ ꯀꯛꯄ ꯍꯧꯖꯔꯒꯦ. ꯉꯥꯔꯤ ꯈꯔ ꯍꯥꯞꯆꯤꯟꯖꯒꯦ.